Laurok pantha khudingi labuktagi phau chingba tractor amadi phau yainanaba machine pukhalakpa apet palaikhomna lambi sorokta chaiduna lambida chatok chasin tawriba miyamda accident thokpa yabagi fibamda leiba asida Lamding Educated Welfare Association Lewa Lamding Thobal District na ngasi ayuk Lewa na konba mafamgi lambida napsinduna leiba laikhom sing club asigi thomi sing na lauthokre Lamding Educated Welfare Association gi President na laikai gi sorok ta taba laikhom matam chana lauthok labadi khudong thiba thokadaba kaya dagi kanba ngamgani haina phongdorakli Sangai Festival ga mari lainana paikhatpa section thawrang gi saruk ama oina CDO Imphal West na ngasi ayuk pung 8 makhai dagi hauraga ayuk ki pung 9 ga minute nifu fawba Thangal Bazar da leiba lodging hotel sing da changduna thiba humbagi thabak chathakre Hotel Mapan check ning thina tawki apha punyau khide Nakal amarom da Bisnupur district ki Kumbi Police Station gi manung chana leiba Sadhing mamang laikai da leiba yumyang khairom da miyoi marfutara rom verification chathakre apha punyau khide India Langak na khungang chawkhatragadi India pumba chawkhatpa yaroi haiduna panchayat singda thadarakpa chawkhat thawrangi project scheme kaya ama planning department gi miyoi kharaga manaduna tawningbata tawduna leire Ministry da proposal thaduna project scheme kaya ama yaurabasu planning department gi miyoi singna khudakta mafam kaya hongdok hongjin tawduna sananingba maongda sanaduna leiriba asi panchayati raj minister amadi Manipur gi chief minister na mityeng changbiyo haina Pangantabi gram panchayat ki pradhan ningthaujam ongbi indi bala devi na phongdorakli ngasi sugnu kendra gi manung chanba tanjang da leiba pradhan ningthaujam indi bala devi gi yumda pangthokpa pawgi mifam amada wafam asi pradhan ningthaujam indi bala na phongdokhibani State level nodal agency SLNA gi makhada Langmaidong CD block ki manung chana lariba Pangantabi gram panchayat ki oina integrated wetland management program IWMP gi project scheme gi manung chana scheme ani yaurokpagi manungda Pangantabi gi project scheme asibu planning department ki miyoi singna Langmaidong da hongdokhiba asi yamna laibak thibani High scheme asigi damak changadaba mari lainaba document khudingmak project officer na pisalaknaba khangalakpadagi mari lainaba che chang khudingmak pisankhre adubu khanghaudana haukiba November gi tang 13 ki nungthil pung mari ga minute yankhai tarakpada hairiba Pangantabi project scheme asibu Langmaidong da oina hongdokle hairakhibani matau karamna mari lainaba che chang amata submit tawdriba scheme project amabu khudakta hongdok hongjin tawribano hainasu hanglakli Panchayat takhananaba thadarakpa sirmamjije makhoi sijannaninga maungda onthoknga maungda onthokpadagi ngasi asugumba aikhoigi lila dharmada kano Manipur ni ne tawningbada tawba yai haibdo aigi Pangantabi DP na ngarang thohanbase aikhoigi Pangantabi DP se lila dharma onthokpiganu aikhoi yamna thamoi sengna thabak tawjaba panchayat ki thabak tawjariba pradhala mane sugumba thamoi sekna nuaitaba thamoi sokna ningba kaiba thamoi sokna ninganna piba sugumba thabak se amkhana tawbiganu athoba matamda minister ki puning chingsinjari panchayat raj minister ki puning chingsinjari panchayat minister na mangani manungda chapchaba khoi da paukum bibiratragadi aigi panchayat ki leiriba mari leinaba miyam singa agitation adagi miyam na yaba khungjam adagi di sarkar na yaba khungjam da tamchalakanda akhoi gi ihau chathagani haiba wafam sima mai exena samjari Manipur State Cooperative Bank na November 18 dagi pangthokadoriba Manipur ki khwaidagi chawba kumai ama oiriba Sangai Festival da mateng oina ba haiduna lupa lakh tara mateng panglakpada Chief Minister Nongthomam Birena thagatpa phongdorakli BIPL ki Managing Director N Ibochau amadi Raj Medicity ki Managing Director Ais Rajen nasu lupa lakh manga tengbang birakpada thagatpa phongdorakli leibak asigi entrepreneur kayana social gi tengbang Panglaktuna kumai asibu mapung fana na bohot na ubada haraw phongdorakli Samagra Shiksha DPO Jiribam District ki makhada Achievements of Rising Maidans ARM amadi ICD na sinduna ngasi Jiribam District ki Lakhipur da laiba ICD campus ta disable oiraba singi oiba nongmagi oiba annual sports meet 2022 pangthokre Thoromaduda ZDO Jiribam ge TS
Amurasi Chanu, ICD Ziribamgi Founder General Secretary Oinam Anita Amadi, Family Association of ICD Ziribamgi Executive Member Y Babitana Sarukyaki, Masana Tara Romna Sarukyaduna Sanariba, Sports Asi Pangtokpagi Maru Ebe Pandamdi, Disable Oireba Angang Singbu, Sports Asigi Kutangda, Putoktuna, Magi Chanaba Masana Sing Kandoktuna, State Level Gi Thakta Putokgi, Kongtang Amani Haina, ICT Ziribamgi Founder General Secretary Oinam Anitana, Fongdorakli. Indian Olympic Association IOA Athletes Commission ki maming lairaba miyoi tara khanbada Manipur dagi Olympic medalist MC Mary Kom, weightlifter Mirabai Chanu yaurakle. Loinana Sattler PV Sindhu amadi Gagana Rangsu yaurakle. Winter Olympian Siva Kesavan, table tennis player Sarat Kamal, women's hockey captain Rani Rampal, fencer Bhavani Devi, rower Bajrang Lal amadi former shot putter Om Prakash Singh Karhanana lemhoriba miyoi taruk asini. Panbaya badi member sing asi Olympian ngaktani. Traders Association Tamenglong T18 na Tamenglong gi lambi asi semjen binaba mari leinaba singi pukning chingsilakli. Lambi semjen bidaba dagi uful na maram oiraga chathok chasin amadi tarolitik tawriba miyoi singda apanba oiri. Masigi mathakta lambi gi naketa Laiba miyoi singda hakchangda laina kaya thoraknabagi machak oiri. Maramaduna miyamgi awaba si yengbiraga mari leinaba singna athuba matamda lambi asi semjen binaba T18 na pukning chingsilakli. Karigumba midyeng changbidaba tarabadi kaithel thong londuna khongjang changsilakani hairi. Banbaya badi T18 na haijabadagi fire department na Tamenglong town lambi asida ising chaikibani. Directorate of Education is the Thokpa notice amaki matung inna state asida lairiba government aided private and aided school singi lakliba November gi tang kunga mathoi degi kuntra faubagi manungda school gi matam hongna naba khangalagli. Ayuki pung munipan dagi hauramba class adu ayuki pung mapan dagi hauragani hairi. Pung sing asigi matung inna class loiba matamda pung ama thengthana loigetabani hairi. Nifumatoi Shuba India International Trade Fair Mapung Fana Loisinkree Delhi gi Pragati Maidanda November 13 dagi 13 faubada pangthokiba Trade Fair aduda Manipur gi State Day Celebration da mapung oiba state asigi cultural heritage sing pung cholom na chingba utki. Trade Fair asiga mari lenana pangthokiba fashion show amada international model mayang lambam dainana showstopper oiki. So adugi director Thompson Tarangwam na oikibaga loinana Ranjan amadi Galipana designer oiki. So adugi show opener na Tarangbam Jesu na oiki. Daina mayang lambam na haikibada asigumba show asina modeling bu pamjaba naujariba naha singda thauna ama pibaga loinana hotna haningbagi maichak adu fawhali. Manipur lengak na sigumba thorom singda naharol singbu yawhanduna mateng pangbibagi damak thagatpa fongdorakli. Sangai Festival ga mari lenena paikhatpa Jackson Thorang ki saruk ama oina CDO Imphal West na ngasi ayuk pung 8 makhai dagi hauraga ayuk ki pung 9 ga minute nifu fauba Thangal Bazar da leiba lodging hotel singda changduna thiba humba gi thabak chathakre. Hotel mapan check ningthina tauki afa apun yaukhide. President Draupadi Murmu na Dr. C.V. Ananda Bose bu West Bengal gi regular governor oina appoint taukre. Ananda Bose na appointment asi yaduna office karakpa hauba numitagi mahaki thabak hauba haina laugani hairi. Haukiba pung kunmari da India da nauna miyoi chatruk yankhai mari COVID positive oire lekhidaba mi ki masing na mangani fagalakpagi changcha da marfutara nipan ge 10 nipan suno oire. Apunba confirm case na koti mari lakh ni futaruk lising hum futare chamapan hum futare jaukhre. Active case na lising tare supna kuntra mari da hantarakle. Laina asna maram oiraga lekhidaba mi ki masing na lakh manga lising kuntra chamnga yankhai humdoini. Laina asdagi naba faduna discharge taukiba mi ki masing na koti mari lakh ni fumatoi lising kuntra chahum marfuni. Laina asidagi ngak thoknana ba vaccine kapthokiba apun mami ki masing na koti chani taramapan lakh marfumari lising humfumathoi chanipan kunipan henkre. Malem gi oina COVID laichana khwaidigi na sokalaba laibak singi manungda
USA na ahanba, India na anisubada amadi France na ahumsubada lairi. Awang Nongpok state ki oina Assam na ahanba, Mizoram na anishuba amadi Manipur na ahumsubada lairi.